ngasi nungtil phong kiba paukse kharagi collection thamjage Israel ga Iran ga khut hanare lebak animaki mi sinare Israel gi F-35 fighter jet ani Iran na Kapthakhre drone kaya Thugaikhre haiba nungtil paukse gi sipong ama oiriba wayel kati dagi lokhot charaga thamjage amadi video asibu meng tabiri bapuna makpu loktak mapau updates ki mekai dagi taram ok chabaga loinana ikai kumna butchari Middle East ta yamna khudong thiningai oiba maongda tension wangkhalakpaga loinana Israel gi F-35 fighter jet ani Iran Kapthakhre masing thingam draba drone kaya su thugaiba ngamle haina claim tawkhre Israel na yamna maru oiba Iran gi nuclear khulai thampham missile factory na chingbada nongthaktagi attack cha tharakibagi laman khumba oina Iran su Israel gi fighter jet ani kapthakibani hairi Iran gi army public relation office na thadorokiba official amana hai lebak adugi air defense unit ching mathau ningthi na tahunkibaga loinana Israel gi fighter jet ani amasung masing yamlaba drone kaya marum kapthatuna amang ata thonki United States na raga Israel na sizinaba F-35 fighter jet asi malemgi oina lanphamda sizinaba yaba khwaidagi matik mayai leiraba langi plane haina launari karigumba Iran gi wafam asina chumnamba tarabadi malemda F-35 fighter jet kapthaba ngamba ihan hanba lebak Iran oiragani nakala maromda Iran gi wafam adubu Israeli Defense Force IDF na akan mamong da yaningdaba phongdokre IDF ki spokesperson amana hai Iran na yumpham yaudaba wafam kaya phongdoktuna malemgi miyambu lana lamjingnaba honare F-35 fighter jet ani kapthaki haiba wafam adu yumpham yaudabani Iran gi tongan ba media organization singnadi fighter jet ani kapthaki haiba wafam adu achumbani haina report tawnarakhi akhanaba air defense unit ching mathau ningthina pangthu handuna Israel gi fighter jet ani kapthakraba matungda fighter pilot amasu hingna phaba ngamle haina news agency amagi report na phongdokhi India da leiriba Iranian embassy na su Israel gi fighter jet ani kapthaki baga loinana masing yamlaba drone ching manganta anki haiba wafam asi bani haina phongdokhi social media platform X ta thadorokpa Iranian embassy gi warol amana hai Iran gi nongthak lambi lana pasilakhiba Israel gi F-35 fighter jet ani amasung drone kaya marum amang ata thon mangamle hairi nakal ani makki wafam asi karamba makai na chumbagi haiba chapchana khangba ngamdri hiramasi gi matangda chapchaba atum aran khangdoknaba international observer singna kupna yingsinanaba honari charek asida Iran hauzik oirakliba pibam asigi matangda United States ka wari sanabagi mathau tadi haina phongdokre Iranian Foreign Ministry gi spokesperson amana hai US na hiram khudingmakta Israel gi mateng pangduna lakli haiba malengi miyamna mayek sengna khangnarabanina Middle East ta hauzik chawna umkhanarakliba asigi matangda warisin puraknaba US ka wari sanaba mathau tadi haiki amaromda Israel na Iran gi nuclear thampham amadi missile factory singda attack chathaki loinana Iran chu Israel gi fighter jet ani kapthakibadagi Middle East ta khudong thiningai oiba maongda tension wangkhalakpadagi malemgi kaichel da thawgi mamal wangkhalakle sungdoktriba thawgi mamal barrel amada $3 hengatuna hauzik thaw barrel amagi mamal $78 yaure haina report amana phongdorokli oirakli ba pibam asida makata na khudongthi bathorokpa yai haina chingnabadagi Israel na lebak adugi mafam purnamakta emergency lauktoktuna Iran gi mathakta makata na attack sathanaba honari haina new report amana phongdorokli MK Global gi report amagi matung ina nongmada Iran na sungdoktriba thaw barrel million 3.3 puthokli lebak asina nongmada tongan balebak singda thadorokliba thawna barrel million 1.5 ni maramaduna Middle East ta karigumba lan choknarak patarabadi Saudi Arabia Iran Kuwait United Arab Emirates amadi Iraq ta achawa chaiteng piraktuna malemda thawgi mamal angakpa phangna wangkhalakpa yai haina thajanari United States amadi China gi marakta lalon itikka mari leinana muknaba kaya leirabasu China ga Iran ga makhatana lalon itik tawnaduna Iran tagi thaw marang kaina leiri adubu Israel na Iran gi maru oiba mafam khara nongthaktagi attack chatrakraba matungda Iran chukut handuna nakal anigi marakta akanba lan chawnaраklabadi thaw thadok thajin tawbagi thabakta chawna apanba thorakpa yai haina amana phongdorokli Oil and Petroleum Exporting Country OPEC gi report amagi matung ina July thada malem akoibagi oina thawgi mamal ka hena wangkhalakpa yai hairi hauzimakki oina Iran amadi Israel gi muknaba asina India da haktengana chaitheng piraktaba tarabasu matam kharagi matungdadi thaw amasung gas ki mamal hengalaktuna India gi simitlonda chawna akaiba tholakpa yai haina news agency ki report amana phongdorokli pauksi asigi makhatana hidak yonba kharaga doctor kharaga loktunaraga miyangi lantum lut tawre lupa tare khak piba
ml 10 gi syringe lupa yankhai gi mathoida leibagi ayaba Jennings na pirable haire laidaba micham miyamgi ana layengda mateng khajiktang oirabasu pangnanabagi padamda BJP leyangna chief minister gi haksel gi tengbang haiba scheme ama haudoklambadu hidak yonba kharaga doctor kharaga loktunaraga sauraba sanpham sing hayat khrabra haibagi chingnaba leire scheme asigi makhada leikhiba hidak langthak amasong polam singi mamal sing thiganarubada supnataki lupa tare khakpiba ml 10 gi syringe amagi mamal lupa yankhai gi mathoida leirambagi record thengnare thongasi patient party sing adudi khangbanate hidak yoliba pharmacy kharana mamal henjinna sajillaga mari leinaba doctor singdagi ayaba pibagi khuyek haplaga senpham sing adu makhoina kaithokpa oigani haina launari senpham sing adu kaithoklaba matungda doctor sing aduda sel khairamgani haibagi chingnabasu leire thodok asigi mayek laraba khudam mayamgi manungda amakhak pallabadi mamang chehigi jun marida Jennings hospital da admit tarokhiba anaba amagi hidak langthak laikhibagi pikhalakhiba case memo singda disposable 10 ml gi syringe amagi mamal lupa yankhai ga mathoini haiduna case memo kaklami maduda sunatana 5 ml gi disposable syringe amagi mamalna lupa kuntraga mapanda aduga 2 ml gi disposable syringe amagi mamalna lupa taragani thoida leiramki 5 ml amasong 2 ml gi disposable syringe gi mamalsu tangkhai amma hengatna sarabani yamna nungnangningai oiba wafam amadi anaba adu numit kunga mangani hospital asida leirami magna hospital asidagi discharge tawdringaida 10 ml gi syringe samaga humpuga mari sizinaki 5 ml gi syringe humdraga manga amasung 2 ml gi syringe na kunga mari leiraga sizinaki haina makhoina palakhiba report aduna palli patient sing asina CMHT gi tengbang longnabugi damakta thagalakpa sempham singi manungda syringe leiba khaktada lupa sing taramathoi ga chanipan marfuga mapan lengaki account dagi charging tawonki hairiba senpham ase CMHT gi card gi kaksinana ba thagalakpa report ta yumpham oiraga khangmangambani matamadu dagi ngasi phawbada 10 ml gi disposable syringe amasung atai makhal gi syringe adugi mamal amamamda kaya yamna pibagi haina survey tawbada syringe makhal mayam ama yolamba thengnaki yolamliba syringe sing adu loinamak sizinaba yaba maming leiba ngaktani company kenabagi matung ina mamalsu adum kenarami khwaidagi wangba mamal haiba taragadi 10 ml gi syringe amada lupa kuntraga mathoi pibana oirami asumna manipurda CMHT gi kudong chaba lauriba lairabagi pankhaida leiba anaba lising na leiki beidak langtaksing thigalurabadi lupa karona khujing oiraga lut tawkhrabani haiba yai lairkraba manipur haiba state asida CMHT gi senpham kamdawna sijinagadagi kari polam sing leiba yai kari da lengakna khudong chaba phanganbagi haiba che chang thokpa lei haiba asigi marumda doctor kharaga hidak yonba kharagana manungda sanariba aron balila sing adudi kanamatna ngasi phawba thigatte lengakta sel kaithokna ba thagalakpa cherol singda 10 ml gi syringe hairaga karamba brand karamba company na sabano disposable syringe oibra natraga likli na sabra haibodu su pande marmaduna pharmacy famliba khara aduna lupa taret piba syringe piraga su adum lupa yankhai ga matoi sai aduda kanana audit oiribage kanana yengsilibage miyangi lan thummalaga nungayai phaba yaitong khumdongba oina leiriba sing asigi mathakta logi oiba thabak lakhotpam choi haina maikai kya dagi mat pinarakli